Loyalam E-PAO tabiriba khudimakpu Hitram Susmitana numidangi paw pizari ahanbida maruoiba headline. IDP singi mayumda hanjalanbagi wafam mami samlakle haina MCM na phongdorakli. Ngasi tongan-tonganba department tarani thogi lupa crore lisini panga chani kunmapan henbagi senfam pass tawkhre. Kukisingna Fajinkhiba Meeoi tak kunma thoi Litan police station da ngasi ayuk tekta kaidana Sinarakhre. Pau sandona pijari. IDP sing mayumda hanjalanbagi wafam mami samlakle haina MCM na phongdorakli. English ngani kolom doge me ahum dagi tholakhiba kanglop ki irang asina maram oiraga mayum makai thadutuna lanjena raktuna relief camp taleriba IDP sing sarkarna masa gi mayum da hanjal hangani habigi wafam asi mami samlaklei karigumba athuba matamda IDP sing masa gi mayum da hanjal handrabadi lamdam asida leriba CSO singapulaga kari tawba yabage habadu khanaragani haina Meeoi council more MCM gi president mayang lambam thoibana phongdokre ngasi langol zone 3 da leriba Alternative Housing Complex ki relief camp tapangtu kiba MCM gi kuntrani tu shuba mapok kumon thorong mari lenena mayang lamam thoibena wafam asi phongdoladuna makhatana haikibada irang namaram oiraga more dagi lanjilaktuna tongan ba relief camp kaya da leriba miu shingpun silaga lup asigi mapok kumon asi pangtokpani mamangi PR lenga mutamda chahi asigi March tha phawgi manungda IDP sing masa gi mayumda hanjal hanyani haina thazaba pikibadu thabak oina onthopangam khidrabasu hauji leriba kem chana luchingba lengak asina thabak to onthokani habigi thazbalai adubu karigumba IDP sing mayumda hanjal hanbagi thabak asi athubada paikhatrabadi CSO singapulaga kari tawba yabage habadu khanaragani haiki ngasi tongan ba department tarani thoigi lupa crore listing nipan ga chani kunmapan henbagi senfam pass tawkhre Chathariba Manipur Legislative Assembly asigi ahoba numita Chief Minister Yumnam Khemchan Singna House ta puthokiba senba chahi lisingani kuntaret budget estimate ki saruk amu oina ngasi marini chanba numita House ta tongan ba department tarani thogi puna lupa crore lisingni panga chani kuntaret ruling amasung opposition gi members sing na khanaraba matung amato oina pass tawkhre ngasi house the demand for grant oina pass tawkhraba department sing adudi finance education cooperation agriculture animal husbandry and veterinary ka loinana dairy farming election minor irrigation panchayat sericulture water resources department horticulture and soil conservation amasung relief and disaster management department sini ngasi ayuk assembly session asigi mat ahoba maktada khangabok STK MLA Okram Suryakumarna state asida chahi manga da paikhaliba lambi semagi thabak sing sanfam sing loina losing khrabra amasung paikhaliba thabak sing gi matangda wahang sing question hour manungda mari lena ba minister da hangki MLA asigi star question oina home minister da IDP sing gi sariba prefabricated temporary shelter sing masing sariba mafam singa loinana agency singi maming sing amasung achangba salgi amount sing house thaminaba wahang khangki IDP singi fan laukiba KSTP ga mari lena de haina phondorakli Torbungi IDP singi thadorakwa fangi lupali sing kun KSTP gi ming sizinaduna namduna laukhre haiba akaknaba paw ama lupna phangbadagi Torbungi IDP ireicha sing amadi lepak miyam gi mafamda sendokpam thoi khanjaduna senfam adu laukiba mioi sing adu KSTP amadi masigi lanmi sanglup miyangi fingang lanmi FML gi luplai amataga lainade haina Kanglepak Communist Party gi Information and Publicity gi member in charge S Mangala khudi piduna thadorakpa cherolaman sengdorakli Cherolasina hai hauki bachai lisingani kolomdoi gi me ahumdagi maru oina chingya tamyada leiba khunja ayamba tangaiduna ngasi phawba chahi ahumuk asi supham nompham amadi lefam chafang khangdana awa ana kongai mayonaduna yumling kholingba ngamdriba iramdam asigi IDP ireicha singni IDP ireicha singda mateng pangbibagi muhutta onsinna hena awaba tarba makhoidagi sen munbiba habisi tahoidaba thawongni Meeoi bagi lichanate asigumba thawong chatamba Meeoi sing asi lebaki yeknabani amadi yawolgi mayokta leibisingni haina phongdorakli Sakang daba singna Kuki gi Meeoi ani nongmaina Kaptuna Hatlamle numit kharani gi mamangdagi hongna Ukrul district ki Litan police station na konba area da tangkhul amasung Kuki purup ani gi marakta nongna thoragliba iranga sigi manung chana ngarangdagi thiba khangna lakiba Kuki purup ki Meeoi ani ngasi mapitel hill range gi asiba hakchang oina phangle hari paw asena hai hairiba Meeoi ani asi ngarangdagi thiba khangna lerakibani
Kanana kari maramgidamagta halamlibano haibigi chap chaba maram hausi phawba khangma ngamdri. Asi bahagchang animak thodok thopamdagi laukakre laikidrba Meeoi ani adudi thangin baite chahinifu apopa laikidrba sample baite kawi lifam thawai khul village amadi Thangboy mai khongsai chahi kuntra manga apopa laikidrba kaipo khongsai kawi lifam sangkai village tagini Makoi ani hatlamba thodok asina maram oiraga kamjong ukrul amasung kangpokpi district ki tongan mafamsingda hena unkhatnaba yabagi phibam amat lakle hairi nongmai kapna khre athingma thamkhre Kuki militant singna tangkhul singi mathakta leptana chatharakpa attack singi manung chana ngasi su ukrul district ki Sinarakhre tangkhul village ta Kukisingna tangkak anirakta nongmai kapsiduna attack chatharakre ahan bagi oina pung ayuk pung 12 rom tabada Tengpu Bungrom dagi Sinarakhre khultamna nongmai kapsilaki maduda tangkhul volunteers singna karimata hankide adubu numit yungba pung 12 khara helakpada makhatana Kuki khulai paibe sing aduna Sinarakhre khultamna changsilaklaga nongmai kapsilakpadagi nakal anine hanaduna akan mamongda nongmai kapnaki adubu asok apangi paudi press na phangba ngamdri mafam aduda housing nongna oirakliba phibam aduga Mari Lenina Sinarakhre Village Authority na thadorpa chiwalamana haribana makhataba order ama thoktriba phawba Sinarakhre phawraga Litan Tingpubing Rock amasung Sinarakhre Tanrui Road asi khudaktagi chathok sasin thing tawba thinglei maru oina Lungtar Hill Range Sinarakhre Tangrui Road amasung masigi akoiba jaga singda micham sing chathok sasin tobigenu hairi khunja ani hatlamba thodok NIA da sinaragani Kamjong district ki Litan police station ki manung chamba thawai Kuki khuldagi Kuki khunja ani ngarang ayuk Kuki khulai paiba group amana Naga village volunteer singa thawai khulmanakta nomai kapnabagi thodok thokraba matung khunja ani thangin baite chahinifu apopa laikhidraba sampau baite thawai Kuki village amasung thangboimang khongsai chahi kuntra manga apopa laikhidraba Kaipau khongsai sangkai village ngasi ayuk sina phangkiba thodok asi police na FIR register tawkibaga lunana thodok asibu kupna thizinaba National Investigating Agency NIA da sinargani haina Chief Minister Yumnam Kimchana phangdokrai Chief Minister gi wafam asi ngasi House ta opposition MLA Kemega Trundasingna thodok aduga mari lenena pukhalakiba calling attention gi paukhum piraduna phangdokhibani Kukisingna Fajinkhiba Meeoi kunmatoi Litan police station da ngasi ayuk tekta kadana Sinarakhre ngarang ukrul district ki sangkai village mapadagi Kukisingna Fajinkhiba Meeoi kunmatoi ngasi ayuk Litan police station da tekta kadana Sinarakhre hari nupi manga amasong nupa tara taruk punna Meeoi kunmatoi asi ngasi ayuk anganbada Litan police station da Sinarakhibani Makoibu tangkhulgi CSO singna ukrulgi deputy commissioner amadi SP yauna oklaba matung tangkhul nagalonggi office ta imung manunggi Meeoi singda sinaki adumuk aina makoina tongkiba gari ani amadi Meeoi 19 gi mobile phone hauju phabugi oina Sinarakhre haina pawasina hari ngarang Kukisingna lambidagi Fajinkhiba Meeoi sing asi asoi angam yauduna thadoraknaba tangkhul nagalong chief minister Y Kemchangi pukning chingsinkraba matungda maralejadaba micham miyam sing fakiba thodok adubu chief minister Y Kemchana yamna kani yaningdaba phongdokhibaga loinana thodok adu da chenaba singi mathakta action lokakani haina phongdokhibani Arabada maruba paw amuka na pizari IDP sing mayumda hanjalanbagi wafam mami samlakle haina MCM na phongdorakli Ngasi tongan ba department tarani thogi lupa crore lisini panga chani kunmapan henbeki senfam pass tawkhrai Kukisingna Fajinkhiba Meeoi kunmathoi Litan police station da ngasi ayuk tekta kaidana Sinarakhre Matang asida loyalam E-PAO na namitangi pau bibil lezare tabili bakutimapu amuka hina kurumjani